wari masasi 1999-2000 की सेशन दा कोई की हैरोक्तगी लाइस्रम ओकेन मतमदुदा क्लास 11 हाइबा कोई की मरुबसने इबिरमनी wari asi ai huzik pazarake mayam tabisi thenglaba ahingni misik mirau khol ama phawba takidraba matamni matamadu ai tumba yakhide yamna wana khangni matamda ningsingba thoktraba ai gi waktholna khangaudana ai ki kaina krabi amabu ningsinglai numito ningthau kabagi ahingni ningthi jaraba sarat purnima gi thabalna atiyada ingna sikna tanik nganba matamni yumgi ahal laman ima ibel sabi sanu isilnau punma nungai na tungkibana sekmok laudab matam asida aina malatagi wakalda luptuna ahing tu tumba yakide malatagi aiga yamna setna sinaramki adupu malatagi mama mapanadi aingonda pininglamde matam maduda maga aiga aroibo oina amadi painaramdaida maga aiga aroibo oina unaki hemolatana aingonda hairami andaki mapokosi Tunadrabasu ayamuki mapok tunasi aduga thenglaba hingi atiyada nongau lesin marakta pugaina ngaliba thaja du aini haina ningbi aini hemalata gi wahi singasi ningsing dunata lei karamba matamda hemalata ba muktang uba phanggadagi khanbada aigi wakhal leitaba yakide thenglaba ahingi atiyada Lesil marakta thajana koilot lotpa adu ubada hemalata na ikaiduna lotpagum khangning ningsingki lesin marakta amuksu maset ama phawba udana lotkhirami aina phamlambadagi phukhagatuna hanglaba tiyada koyeng yengi amuk hanna phajaraba purnima gi maithong ado thoraklaga lesil nu phaida lotkhirami aigi asa ningba kai khrami yum masigi manakta phajaraba lekon sing lei makhoi singi marakta sauraba lei pambi khara hawi makhoi sing adugi marakta mana punglaba sauraba khunang pambi ama yawi sauraba khunang pambi adugi makhongda molataga aiga phaminaduna nongminnaduna wari kaya sanaduna leminaramba mafam adumangi Siklaba mafam aduda aina hemalatagi awamesa ngasisu kokadra khanduna khongnang pambi akongda sangsinduna phami aina khongnang adugi matolda yengkhatlubada leisin nongphai thangdraba thajado pugaina nganthorei fajraba purnima gi maithong adu ubada matam kuina kaina khrabi hemalatabu phangbugum ujabugum aigi thamoi ase nungaiki khanghaudana aigi ipambom thangatuna purnima ado thawai yauna aihakna hanna kautajai thamoida setna konge kautajai mausa prakriti gi kusem gi pot oibana thamoi sokna kaujabadu tabide matam adumaktada tungda thorakadaba apapata khamthadana thajamabu phanaba sauraba khunang pambi asi kaba hore u kaba hitabana hek nanthei hanba leitana kakatpadagi usa yamna longba pambi oibana ihak maton yaukhre matam adu phawba thaja adu pugaina nganthokduna leiri khanthaba tawduna aina khonang matonda leplaga pairambu usa thadokduna thajamabu kauthajai apapata losing mangkhre ikutna
usada paigini haiba phauba khangkidabana khut nanthokuna leimaida taki